Ngarang masa khangdaba miyoisingna nungthil pobokta guwahati imphal tamna purakpa newsprint yauna press material sing kangpokpida mai thakibagi thawangbu all manipur working journalists union amzu amadi editors guild manipur 𝗙𝗢𝗡𝗚 na yaningdaba phongdorpa oina hayeng pau sing phongba amadi electronic media singi pau leptuna khongjang sangsingani haina phongdorakli manipur press club ki loktak holda ngasi amzu amadi 𝗙𝗢𝗡𝗚 gi athuba mifamna thodok adu akan mamong da yaning daba phongdok paga loinana pau phongba amadi santokpa leptuna khongjang sangsing lagani haina warep longkhre makha taraduna yamlaba printing material sing mai thakibagi thodok asigi afafat tapumnamak state government security advisor amasung DGP manipur na daita lawgadabani haina phongdorakli ningsing bayai manipur gi irang asina haurakpa matamdagi press material sing purakpada apanba pihan bigino amadi matik saba section thawang lokhat piyo haina amzu amasung 𝗙𝗢𝗡𝗚 na mari leinaba department sing da taksan duna lakhibani adubu national highway sing da masak khangdaba miyoi sing na printing material sing purakpada apamba mong da sel khaiba amadi transporter sing da awaba pibagi thabak laksin bang ngamdri haina phongdorakre loinana mai thakraba potlam sing adugi compensation state government na pigadabni haina supalli amaramda imphal dimapur lambi Paringi Senapati amadi Kangpokpi district ki manung chanba saruk sing asisu IGR East ki mahutta army ki red cell division natraga IGR South ta thodang asi sinabi haina supan ki